tung ꯍꯟꯕꯤ ꯅꯣꯕꯣꯗꯤ ꯑꯁꯥꯎꯕꯅ ꯃꯁꯥꯗꯣ ꯂꯥꯏꯅꯤꯡ ꯑꯣꯏꯔꯤ ꯑꯗꯨꯕꯨ ꯈꯝꯕꯗꯣꯟꯅꯁꯨ ꯅꯣꯕꯣꯗꯣ ꯈꯥꯝꯂꯤ ꯈꯥꯝꯅ ꯃꯥ ꯉꯥꯡꯅꯕꯗ ꯑꯋꯥꯕ ꯑꯃꯅꯤ ꯑꯍꯤꯡꯗꯨꯗ ꯅꯣꯡꯁꯨ ꯀꯟꯅ ꯆꯨꯔꯤ ꯑꯃꯨꯛ ꯍꯦꯛ ꯇꯞ ꯑꯃꯨꯛ ꯍꯦꯛ ꯀꯟ ꯃꯥꯒꯤ ꯇꯧꯅꯤꯡꯕ ꯃꯅꯤꯡꯅꯤ ꯅꯣꯡꯃꯁꯨ ꯎꯆꯤꯟ ꯑꯁꯥꯎꯕꯗꯣ ꯐꯈ꯭ꯔꯦ ꯅꯣꯕꯣꯒꯤ ꯃꯩ ꯇꯨꯃꯤꯟ ꯂꯩꯅꯤ ꯋꯥ ꯑꯃꯇ ꯉꯥꯡꯅꯗꯦ ꯏꯈꯪ ꯈꯪꯍꯧꯗꯅ ꯈꯝꯕꯗꯣꯟꯒꯤ ꯃꯁꯥꯗꯣ ꯇꯨꯈ꯭ꯌꯥꯎ ꯆꯨꯡꯕ ꯍꯧꯔꯛꯏ ꯀꯥꯆꯤꯟ ꯊꯪꯅ ꯇꯨꯃꯤꯟ ꯇꯥꯁꯤꯜꯂꯒ ꯐꯝꯂꯒ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗꯅꯤ ꯃꯥꯒꯤ ꯃꯃꯤꯠꯇ ꯃꯁꯦꯡ ꯃꯔꯥꯡ ꯑꯣꯏꯅ ꯎꯕ ꯍꯧꯔꯛꯂꯦ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯈꯣꯂꯥꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯡꯄꯣꯝ ꯄꯣꯝꯕ ꯃꯁꯥꯗ ꯏ ꯊꯥꯡꯗ꯭ꯔꯕ ꯃꯤꯑꯣꯏ ꯃꯤꯇꯧ ꯁꯨꯗꯕ ꯃꯥꯟꯕ ꯅꯨꯄꯥ ꯅꯨꯄꯤ ꯀꯌꯥꯅ ꯁꯅꯥ ꯂꯣꯛꯆꯥꯎ ꯇꯨꯔꯦꯜꯗꯒꯤ ꯈꯨꯜꯂꯛꯄ ꯅꯨꯡ ꯃꯈꯨꯠꯇ ꯄꯥꯏꯔꯒ ꯊꯥꯔꯒꯤ ꯃꯇꯥꯒꯨꯝ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩ ꯑꯀꯤꯕꯒꯤ ꯁꯛꯂꯣꯟꯅ ꯋꯥꯀꯥ ꯐꯣꯡꯅ ꯂꯦꯞꯂꯤ ꯁꯛꯇꯝꯁꯤꯡꯁꯤꯒꯤ ꯃꯥꯏꯊꯣꯡꯗ ꯑꯍꯤꯡꯕꯁꯤꯡꯒꯤ ꯃꯊꯛꯇ ꯁꯤꯡꯅꯔꯨꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯄꯦꯟꯗꯕꯒꯤ ꯋꯥꯀꯠ ꯄꯨꯔꯒ ꯂꯥꯛꯄꯁꯨ ꯍꯦꯛ ꯌꯦꯡꯕꯗ ꯃꯥꯜꯂꯦ ꯁꯛꯇꯝꯁꯤꯡꯁꯤ ꯎꯔꯨꯕ ꯃꯇꯝꯗ ꯈꯝꯕꯗꯣꯟ ꯃꯁꯥꯗ ꯅꯤꯡꯉꯝꯗꯕ ꯐꯥꯎꯋꯦ ꯀꯗꯥꯏꯗꯒꯤ ꯑꯁꯨꯛ ꯌꯥꯝꯕ ꯃꯥꯏꯊꯣꯡ ꯈꯪꯗ꯭ꯔꯕ ꯅꯤꯡꯉꯝꯗ꯭ꯔꯕ ꯊꯋꯥꯏꯁꯤꯡꯁꯤꯅ ꯍꯧꯅꯗꯨꯅ ꯀꯔꯤꯒꯤ ꯃꯐꯝꯁꯤ ꯇꯥꯅ ꯂꯥꯛꯂꯤꯕ ꯃꯥꯏꯊꯣꯡꯁꯤꯡꯁꯤ ꯃꯁꯥꯗ ꯆꯤꯡꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯥ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯁꯛꯇꯝꯁꯤꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯕꯁꯤꯅ ꯃꯉꯣꯟꯗ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯦ ꯈꯝꯕꯗꯣꯟ ꯃꯃꯤꯠꯇ ꯎꯏꯁꯤꯜꯂꯒ ꯎꯔꯤꯕ ꯁꯛꯇꯝꯁꯤꯡꯁꯦ ꯃꯐꯝꯁꯤꯡꯁꯤꯗꯒꯤ ꯂꯥꯞꯅ ꯆꯠꯈꯤꯅꯕ ꯃꯆꯤꯟꯗ ꯂꯩꯋꯥ ꯁꯣꯜꯂꯦ ꯃꯥꯅ ꯑꯁꯨꯝꯅ ꯂꯩꯋꯥ ꯁꯣꯟꯕꯒ ꯊꯋꯥꯏꯁꯤꯡꯗꯣ ꯅꯨꯡꯁꯤꯠꯀꯤ ꯁꯥꯎꯝ ꯑꯣꯏ ꯃꯐꯝꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯃꯈꯣꯏꯅ ꯃꯥꯡꯈꯤꯕꯒ ꯈꯝꯕꯗꯣꯟ ꯅꯦ ꯍꯦꯛ ꯇꯥꯏ ꯑꯁꯨꯝꯅ ꯑꯀꯤꯕ ꯃꯔꯛꯇ ꯑꯍꯤꯡ ꯑꯗꯣ ꯇꯞꯅ ꯃꯃꯩ ꯑꯣꯏꯔꯛꯇꯨꯅ ꯅꯣꯡꯁꯨ ꯇꯞꯅ ꯉꯥꯟꯊꯣꯔꯛꯂꯦ ꯑꯌꯨꯛ ꯑꯗꯨꯗ ꯆꯤꯡꯅꯨꯡ ꯆꯥꯗ ꯆꯛꯇꯥꯕꯤ ꯄꯣꯝꯕꯤ ꯆꯦꯛꯂꯥ ꯀꯌꯥꯅ ꯋꯥꯛꯆꯤꯡꯒꯤ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯃꯈꯧ ꯐꯣꯡꯅ ꯃꯌꯦꯛ ꯁꯦꯡꯐꯥꯠꯇꯅ ꯎꯔꯤꯕ ꯀꯣꯔꯧ ꯑꯉꯥꯟꯕ ꯃꯥꯒꯤ ꯃꯉꯥꯜꯗꯨꯗ ꯌꯦꯡꯂꯒ ꯈꯣꯡꯉꯤ ꯑꯌꯨꯛ ꯑꯗꯨꯗ ꯇꯟꯗꯦ ꯃꯥꯟꯗꯦ ꯑꯌꯥꯝꯕ ꯁꯤꯟꯃꯤꯁꯤꯡꯗꯣ ꯔꯥꯖꯦꯁꯅ ꯉꯁꯤꯗꯤ ꯅꯣꯡ ꯆꯨꯒꯦꯔꯥ ꯅꯨꯡꯁꯥ ꯁꯥꯒꯦꯔꯥ ꯊꯕꯛ ꯁꯨꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯄꯥꯎꯇꯥꯛ ꯄꯤꯔꯝꯃꯤ ꯑꯗꯨꯅ ꯈꯝꯕꯗꯣꯟꯁꯨ ꯃꯌꯥꯝꯗꯨꯒ ꯂꯣꯏꯅꯅ ꯅꯍꯥꯟ ꯇꯨꯔꯦꯜ ꯃꯄꯥꯜ ꯊꯤꯡꯀꯠꯄ ꯍꯧꯕ ꯃꯐꯝꯗꯨ ꯇꯝꯅ ꯌꯣꯄꯥꯛ ꯕꯦꯔꯆꯥꯟ ꯄꯥꯏ ꯊꯕꯛ ꯁꯨꯕ ꯂꯥꯛꯑꯦ ꯑꯌꯨꯛ ꯑꯗꯨꯗ ꯅꯣꯡꯂꯤꯛꯅ ꯍꯛꯆꯥꯡꯗ ꯁꯨꯛꯅ ꯁꯝꯅꯧꯗ꯭ꯔꯕꯗꯤ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯅꯣꯡꯂꯤꯛ ꯃꯔꯛꯇꯨꯗ ꯃꯈꯣꯏꯁꯤꯡꯗꯣ ꯑꯋꯥꯕ ꯑꯏꯪꯕ ꯊꯤꯗꯨꯅ ꯃꯊꯛ ꯊꯣꯡꯕꯁꯤꯡꯒꯤ ꯌꯥꯊꯪ ꯉꯥꯛꯇꯨꯅ ꯊꯕꯛ ꯁꯨꯔꯤ ꯔꯥꯖꯦꯁꯅ ꯃꯥꯡ ꯊꯥꯔꯤ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯗꯣ ꯁꯤꯟꯗꯣꯛꯂꯦ ꯑꯁꯨꯝꯅ ꯑꯌꯨꯛ ꯑꯗꯨꯗ ꯅꯣꯡ ꯃꯔꯛꯇꯨꯗ ꯊꯕꯛ ꯁꯨꯔꯤꯉꯩ ꯕꯣꯂꯦꯔꯣ ꯊꯧꯖꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗ ꯅꯔꯦꯁ ꯑꯃꯗꯤ ꯂꯨꯈꯣꯏ ꯑꯣꯏꯔꯝꯃꯤ ꯂꯨꯈꯣꯏꯁꯨ ꯇꯦꯛꯅꯤꯀꯦꯜ ꯇꯤꯝꯒꯤ ꯃꯁꯥ ꯑꯃꯅꯤ ꯅꯣꯡꯁꯤꯡꯒꯤ ꯐꯤꯕꯝꯁꯤꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅ ꯗꯥꯝ ꯁꯥꯕꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯑꯦꯛꯁꯄꯥꯔꯠ ꯑꯣꯏꯔꯕꯁꯤꯗ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯁꯤꯟꯅꯒꯦ ꯍꯥꯏꯗꯨꯅ ꯅꯔꯦꯁꯅ ꯄꯥꯎ ꯐꯥꯎꯅꯔꯕ ꯃꯇꯨꯡ ꯃꯐꯝꯁꯤ ꯇꯥꯟꯅ ꯄꯨꯔꯛꯈꯤꯕꯅꯤ ꯃꯥꯒꯤ ꯄ꯭ꯔꯣꯖꯦꯛꯁꯤ ꯃꯥꯏꯜ ꯁ꯭ꯇꯣꯟꯅꯤ ꯑꯗꯨꯅ ꯅꯔꯦꯁ ꯑꯦꯅꯤ ꯍꯥꯎ ꯇꯧꯗꯨꯅ ꯃꯥꯒꯤ ꯄ꯭ꯔꯣꯖꯦꯛꯁꯤ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯔꯥꯖꯦꯁꯅ ꯃꯥꯒꯤ ꯌꯦꯠ ꯊꯪꯕ ꯄꯥꯝꯕꯝ ꯑꯗꯨꯒ ꯂꯨꯈꯣꯏꯅ ꯃꯥꯒꯤ ꯑꯣꯏ ꯊꯪꯕ ꯄꯥꯝꯕꯝ ꯑꯣꯏꯅꯕ ꯃꯐꯝꯁꯤ ꯇꯥꯟꯅ ꯄꯨꯔꯛꯈꯤꯕꯅꯤ ꯕꯣꯂꯦꯔꯣꯗꯒꯤ ꯍꯦꯛ ꯀꯨꯝꯊꯕꯒ ꯔꯥꯖꯦꯁꯀꯤ ꯅꯥꯛꯇꯝꯅ ꯁꯥꯇꯤꯟ ꯑꯃ ꯇꯨ ꯂꯨꯈꯣꯏ ꯑꯃꯗꯤ ꯅꯔꯦꯁ ꯆꯪꯁꯤꯜꯂꯛꯑꯦ ꯅꯔꯦꯁꯅ ꯂꯨꯈꯣꯏ ꯑꯃꯗꯤ ꯔꯥꯖꯦꯁꯀ ꯁꯛꯈꯪ ꯃꯥꯏꯈꯦꯡꯅꯍꯜꯂꯦ ꯔꯥꯖꯦꯁꯅ ꯉꯁꯤꯗꯤ ꯊꯋꯥꯏ ꯌꯥꯎꯅ ꯁꯤꯟꯃꯤ ꯃꯌꯥꯝ ꯑꯃ ꯅꯣꯡ ꯃꯔꯛꯇ ꯊꯕꯛ ꯁꯨꯍꯜꯂꯝꯕꯁꯤ ꯎꯕꯗ ꯑꯄꯦꯟꯕ ꯄꯣꯛꯏ ꯃꯈꯣꯏꯌꯨꯝꯗꯣ ꯑꯋꯥꯏ ꯈꯨꯝ ꯇꯧꯅꯔꯦ ꯔꯥꯖꯦꯁ ꯂꯨꯈꯣꯏ ꯅꯈꯣꯏ ꯀꯩꯗꯧꯕ ꯌꯥꯒꯦ ꯍꯥꯏꯕꯗꯣ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯨ ꯅꯣꯡ ꯍꯥꯏꯗꯅ ꯁꯨꯝ ꯇꯧ ꯂꯩꯔꯗꯤ ꯌꯥꯔꯣꯏ ꯏꯟꯗꯤꯌꯥꯗꯤ ꯃꯨꯟꯁꯨꯟꯅ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯕꯅꯤ ꯁꯦꯝ ꯃꯅꯤꯄꯨꯔꯁꯨ ꯃꯉꯥꯏ ꯆꯤꯡꯒꯤ ꯁꯔꯨꯛꯅ ꯍꯦꯟꯅ ꯌꯥꯝꯕꯅꯤꯅ ꯋꯦꯗꯔꯁꯤꯗꯤ ꯑꯗꯨꯃꯛ ꯆꯠꯅꯤꯡ ꯇꯥꯔꯣꯏ ꯑꯗꯨꯅ ꯃꯁꯤ ꯈꯪꯅ ꯅꯈꯣꯏꯅ ꯊꯕꯛ ꯇꯧꯕ ꯇꯥꯕ ꯍꯣꯏ ꯁꯥꯔ ꯑꯩꯈꯣꯏ ꯇꯧꯖꯒꯦ ꯇꯁꯦꯡꯅ ꯑꯩꯗꯤ ꯑꯦꯛꯁꯀ꯭ꯌꯨꯁ ꯄꯥꯝꯗꯦ ꯄ꯭ꯔꯣꯖꯦꯛꯁꯦ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯗꯒꯤ
ꯌꯥꯝ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯑꯃꯁꯨ ꯄꯤꯔꯛꯂꯤ ꯑꯗꯨꯅ ꯑꯩ ꯐꯔꯗꯔ ꯗꯤꯂꯦ ꯇꯧꯕ ꯄꯥꯝꯗꯦ ꯑꯁꯨꯝꯅ ꯅꯔꯦꯁ ꯃꯥꯒꯤ ꯉꯥꯡꯐꯝ ꯊꯣꯛꯄ ꯉꯥꯡꯂꯝꯂꯒ ꯃꯥꯒꯤ ꯍꯦꯛ ꯂꯩꯐꯝ ꯑꯗꯣꯝꯗ ꯆꯪꯈ꯭ꯔꯦ ꯊꯕꯛ ꯇꯧꯕꯗ ꯊꯋꯥꯏ ꯁꯥꯊꯤꯅ ꯌꯥꯎꯕ ꯂꯨꯈꯣꯏꯁꯨ ꯍꯧ ꯍꯧ ꯇꯧꯗꯨꯅ ꯀꯗꯥꯏꯗ ꯀꯩꯗꯧꯕ ꯌꯥꯕ ꯀꯨꯞꯁꯦꯟ ꯁꯦꯟꯅꯗꯨꯅ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯃꯥꯒꯤ ꯇꯦꯛꯅꯤꯀꯦꯜ ꯑꯣꯏꯕ ꯑꯥꯏꯗꯤꯌꯥ ꯃꯌꯥꯝ ꯑꯦꯄ꯭ꯂꯥꯏ ꯇꯧꯗꯨꯅ ꯍꯦꯟꯅ ꯃꯉꯝ ꯁꯥꯟꯅꯕ ꯍꯣꯠꯅꯔꯤ ꯑꯃꯔꯣꯝꯗ ꯔꯥꯖꯦꯁꯁꯨ ꯃꯥꯒꯤ ꯑꯉꯝꯕ ꯂꯦꯚꯦꯜꯗ ꯍꯣꯠꯅꯔꯤ ꯁꯤꯟꯃꯤ ꯑꯌꯥꯝꯕ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜꯗꯣ ꯊꯤꯡꯒꯠꯅꯕ ꯍꯣꯠꯅꯔꯤ ꯇ꯭ꯔꯣꯂꯤ ꯀ꯭ꯔꯦꯟꯁꯨ ꯈꯣꯡꯕꯥꯜꯂꯣꯝ ꯇꯝꯅ ꯊꯧꯔꯛꯏ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯈꯨꯠꯂꯥꯏ ꯄꯨꯝꯅꯃꯛ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜꯂꯣꯝꯗ ꯄꯨꯔꯛꯏ ꯑꯁꯨꯝꯅ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜꯂꯣꯝꯗ ꯁꯤꯟꯃꯤ ꯃꯌꯥꯝꯗꯣ ꯊꯕꯛ ꯁꯨꯔꯤꯉꯩ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯈꯔ ꯅꯥꯇꯩ ꯆꯥꯗꯕ ꯁꯤꯟꯃꯤ ꯈꯔꯁꯨ ꯌꯥꯎꯔꯤ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜꯗꯨꯗ ꯄꯜ ꯊꯤꯡꯂꯤꯉꯩ ꯃꯥꯏꯃꯨꯒ ꯇꯣꯝꯕꯒꯗꯣ ꯃꯄꯥꯜ ꯊꯣꯛꯅꯤꯡꯗꯨꯅ ꯑꯁꯣꯡꯕ ꯃꯄꯥ ꯑꯃꯗ ꯆꯪꯁꯤꯟꯈꯤ ꯃꯄꯥꯜ ꯊꯣꯛꯄ ꯂꯣꯏꯔꯛꯄꯗ ꯀꯣꯝ ꯃꯆꯥ ꯑꯃꯒꯤ ꯃꯌꯥꯗ ꯌꯦꯔꯨꯝ ꯈꯔꯒ ꯀꯣꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯉꯥꯃꯨꯗꯧꯅ ꯇꯧꯕ ꯃꯆꯤ ꯑꯅꯤ ꯑꯍꯨꯝ ꯂꯩꯕꯗꯣ ꯃꯥꯏꯃꯨꯅ ꯎꯔꯦ ꯇꯣꯝꯕꯁꯨ ꯃꯉꯥꯏ ꯀꯣꯝꯗꯨꯒꯤ ꯑꯣꯏꯕ ꯐꯤꯕꯝꯗꯨ ꯎꯔꯦ ꯃꯥꯏꯃꯨ ꯑꯃꯗꯤ ꯇꯣꯝꯕ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯤ ꯑꯦ ꯏꯇꯥꯎ ꯎꯕ꯭ꯔꯥ ꯑꯗꯒꯤꯁꯦ ꯎꯏꯌꯦ ꯏꯇꯥꯎ ꯏꯟꯖꯥꯡ ꯍꯥꯎꯔꯅꯤ ꯁꯤꯗꯤ ꯍꯣꯏ ꯏꯇꯥꯎ ꯑꯗꯨꯃꯛꯅꯦ ꯑꯩꯅ ꯈꯜꯂꯝꯃꯤꯁꯦ ꯏꯟꯁꯥꯡ ꯍꯥꯎꯕ ꯌꯥꯔꯦ ꯍꯣꯔꯦꯟꯗꯤ ꯑꯗꯨꯕꯨ ꯏꯇꯥꯎ ꯌꯥꯝꯈ꯭ꯔꯕ ꯃꯔꯛꯁꯤꯗ ꯀꯃꯥꯏ ꯆꯥꯒꯅꯤ ꯏꯕꯥꯅꯤ ꯈꯛꯇ ꯂꯣꯟꯅ ꯇꯨꯃꯤꯟ ꯀꯅꯥ ꯈꯪꯍꯟꯗꯅ ꯆꯥꯔꯁꯦ ꯗꯥꯎ ꯌꯥꯝ ꯌꯥꯏꯕꯣ ꯏꯕꯥꯅꯤꯁꯦ ꯍꯥꯏꯒꯨꯝꯗꯅ ꯑꯧ ꯌꯥꯏꯌꯦ ꯑꯩꯗꯤ ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯕꯗ ꯄꯦꯜꯂꯕꯅꯤ ꯍꯣꯔꯦꯟꯗꯤ ꯏꯟꯁꯥꯡ ꯍꯥꯎꯔꯅꯤ ꯀꯣꯝꯁꯤꯗꯅ ꯉꯥ ꯃꯆꯥ ꯑꯗꯨꯒ ꯃꯄꯥꯜꯁꯤꯗꯅ ꯎꯆꯦꯛ ꯃꯔꯨꯝ ꯍꯥꯎꯔꯅꯤ ꯏꯇꯥꯎ ꯍꯥꯎꯔꯅꯤ ꯑꯗꯣ ꯈꯔ ꯉꯟꯅ ꯈꯣꯂꯥꯗ ꯆꯪꯉꯁꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯌꯦꯔꯨꯝ ꯑꯃꯗꯤ ꯀꯣꯝꯗ ꯂꯩꯔꯤꯕ ꯉꯥ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯃꯃꯤꯠꯇ ꯎꯔꯤꯕꯗꯣ ꯃꯤꯇꯥꯔꯝꯃꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯇꯨꯔꯦꯜꯗꯨꯗ ꯄꯜ ꯊꯤꯡꯒꯠꯇꯨꯅ ꯂꯤꯔꯤ ꯂꯤꯔꯤ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜꯗꯨꯗ ꯉꯁꯤꯗꯤ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯇꯨꯡꯍꯟꯕꯤ ꯀꯧꯕ ꯂꯦꯝꯂꯩ ꯉꯥꯗꯣ ꯁꯪꯒꯨ ꯁꯪꯒꯨ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯏꯆꯦꯜꯗꯨꯗ ꯏꯔꯣꯏꯗꯨꯅ ꯁꯥꯟꯅꯔꯤ ꯁꯤꯟꯃꯤ ꯑꯌꯥꯝꯕ ꯂꯦꯝꯂꯩ ꯉꯥꯁꯤꯡꯗꯣ ꯏꯔꯣꯏꯔꯒ ꯁꯥꯟꯅꯔꯒ ꯂꯩꯕꯗꯨ ꯎꯕꯗ ꯀꯜꯂꯛꯄ ꯑꯉꯛꯄ ꯐꯥꯎꯏ ꯍꯧꯖꯤꯛꯇꯤ ꯍꯥꯏꯅ ꯍꯥꯏꯅ ꯊꯕꯛ ꯁꯨꯕ ꯁꯤꯟꯃꯤ ꯑꯌꯥꯝꯕ ꯅꯨꯃꯤꯠꯀꯤ ꯇꯥꯁꯤꯜꯂꯛꯄꯒ ꯃꯈꯣꯏꯒꯤ ꯂꯩꯐꯝꯂꯣꯝꯗ ꯂꯥꯛꯏ ꯃꯥꯏꯃꯨ ꯑꯃꯗꯤ ꯇꯣꯝꯕꯗꯤ ꯍꯥꯟꯅ ꯈꯣꯂꯥꯒꯤ ꯆꯥꯛꯈꯨꯝꯗ ꯂꯣꯟꯅ ꯊꯨꯞꯅ ꯎꯆꯦꯛꯀꯤ ꯃꯔꯨꯝ ꯑꯃꯗꯤ ꯑꯍꯥꯎꯕ ꯉꯥ ꯃꯈꯜ ꯑꯃꯅꯤ ꯈꯟꯗꯨꯅ ꯉꯥꯃꯨ ꯃꯥꯟꯕ ꯉꯥꯗꯨꯅ ꯇꯥꯎꯔꯒ ꯆꯥꯛꯂꯨ ꯃꯄꯥꯜꯗꯨꯗ ꯊꯝꯂꯒ ꯆꯥꯔꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯎꯆꯦꯛ ꯃꯔꯨꯝꯗꯨꯅ ꯉꯧꯔꯒ ꯍꯥꯎꯅ ꯆꯥꯔꯦ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯕꯅ ꯆꯥꯔꯤꯈꯩ ꯍꯥꯎꯋꯦ ꯍꯥꯏꯕꯗꯨꯅꯤ ꯁꯤꯟꯃꯤ ꯑꯌꯥꯝꯕꯁꯨ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯅꯣꯡꯒ ꯆꯨꯔꯦ ꯃꯥꯒꯤ ꯃꯥꯒꯤ ꯃꯐꯝꯗ ꯆꯪꯁꯤꯜꯂꯒ ꯇꯨꯝꯅꯕ ꯊꯧꯔꯥꯡ ꯇꯧꯏ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯖꯤꯟꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗꯅꯤ ꯇꯣꯝꯕ ꯑꯃꯗꯤ ꯃꯥꯏꯃꯨꯗꯣ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯝꯕꯗꯒꯤ ꯑꯅꯤꯗꯣ ꯑꯃꯨꯛꯇ ꯆꯞ ꯃꯥꯟꯅꯅ ꯃꯕꯨꯛ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯊꯤꯟꯕ ꯂꯦꯡꯕ ꯍꯧꯔꯦ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ ꯏꯇꯥꯎ ꯄꯨꯛꯁꯦ ꯌꯥꯗ꯭ꯔꯦ ꯑꯩꯁꯨꯅꯤ ꯏꯇꯥꯎ ꯃꯣꯔꯣꯛ ꯈꯔ ꯍꯦꯟꯖꯤꯟꯈ꯭ꯔꯖꯥꯠꯂꯣ ꯈꯪꯗꯦꯅꯦ ꯌꯦꯔꯨꯝꯗꯨꯗ ꯏꯇꯥꯎ ꯇꯨ ꯇꯧꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯑꯩꯁꯨꯅꯤ ꯏꯇꯥꯎ ꯑꯗꯨꯗꯤ ꯏꯇꯥꯎ ꯏꯕꯥꯅꯤ ꯊꯣꯛꯂꯁꯦ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯇꯣꯔꯆ ꯂꯥꯏꯠ ꯑꯃꯃꯝ ꯄꯥꯏꯔꯒ ꯅꯣꯡ ꯃꯔꯛꯇꯨꯗ ꯁꯥꯇꯤꯟ ꯑꯃꯃꯝ ꯇꯨꯞꯂꯒ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯇꯨ ꯇꯧꯕ ꯑꯃꯃꯝ ꯃꯔꯛ ꯑꯗꯨꯗ ꯊꯣꯛꯂꯛꯂꯦ ꯑꯁꯣꯡꯕ ꯇꯣꯏꯂꯦꯠ ꯁꯦꯠ ꯁꯥꯔꯒ ꯂꯩꯕꯗꯣꯝꯅ ꯆꯪꯕꯁꯨ ꯅꯣꯡꯒ ꯆꯨꯔꯦ ꯁꯨꯛꯀ ꯁꯨꯛꯂꯦ ꯃꯝꯒ ꯃꯝꯂꯦ ꯑꯅꯤꯗꯣ ꯇꯟꯕ ꯑꯃ ꯐꯥꯎꯔꯛꯂꯦ ꯆꯪꯕꯗ ꯑꯀꯤꯕ ꯐꯥꯎꯏ ꯑꯗꯨꯅ ꯃꯔꯨꯝ ꯃꯌꯥ ꯑꯃꯗ ꯇꯧꯔꯨꯁꯦ ꯍꯥꯏꯗꯨꯅ ꯈꯔ ꯁꯣꯡꯕ ꯃꯔꯨꯝ ꯑꯃꯗ ꯑꯅꯤꯗꯣ ꯈꯔ ꯂꯥꯞꯇꯛꯅ ꯑꯅꯤꯗꯣ ꯄꯥꯛꯊꯅꯈ꯭ꯔꯦ ꯊꯤꯟꯕꯒ ꯂꯦꯡꯕꯒ ꯃꯇꯥ ꯑꯃ ꯑꯣꯏꯅ ꯇꯧꯏ ꯏꯪꯊꯝꯊꯥꯒꯤ ꯏꯪꯈ꯭ꯔꯕ ꯑꯍꯤꯡꯗꯨꯗ ꯍꯨꯃꯥꯡ ꯑꯅ ꯄꯤꯛ ꯀꯥꯡꯏ ꯅꯣꯡꯁꯨ ꯊꯤꯜꯂꯤ ꯊꯤꯜꯂꯤ ꯆꯨꯔꯤ ꯑꯁꯨꯝꯅ ꯃꯁꯥꯗꯒꯤ ꯑꯔꯨꯝꯕ ꯄꯣꯠ ꯊꯥꯡꯗꯅꯕ ꯍꯣꯠꯅꯔꯤꯉꯩ ꯀꯔꯤꯅꯣ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯃꯈꯣꯜ ꯑꯃ ꯑꯁꯣꯡꯕ ꯅꯥꯄꯤ ꯃꯔꯛꯇ ꯑꯅꯤꯗꯨꯒꯤ ꯃꯅꯥꯗ ꯇꯥꯔꯛꯂꯦ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯑꯀꯤꯕ ꯐꯥꯎꯏ ꯍꯥꯡꯀꯣꯛ ꯈꯣꯡꯕ ꯃꯥꯟꯕ ꯃꯈꯣꯜ ꯑꯣꯏꯅꯁꯨ ꯇꯧꯏ ꯑꯅꯤꯗꯣ ꯂꯥꯞꯇꯛꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯏꯇꯥꯎ ꯍꯧꯖꯤꯛꯀꯤ ꯃꯈꯣꯜꯗꯨꯕꯨ ꯇꯥꯕ꯭ꯔꯣ ꯇꯥꯏꯌꯦ ꯏꯇꯥꯎ ꯃꯈꯣꯜꯗꯨꯕꯨ ꯍꯥꯡꯀꯣꯛꯅ ꯈꯣꯡꯕ ꯃꯥꯟꯗ꯭ꯔꯣ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯏꯇꯥꯎ ꯍꯥꯡꯀꯣꯛꯀꯤ ꯃꯈꯣꯜ ꯌꯥꯝ ꯃꯥꯜꯂꯦ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯜꯂꯣ ꯏꯇꯥꯎ ꯏꯇꯥꯎ ꯄꯨꯛꯆꯦꯞꯁꯦ ꯌꯦꯛꯄ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯅ ꯄꯥꯛ ꯍꯦꯛꯇ ꯂꯣꯏꯌꯨ ꯌꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯃꯨꯛꯁꯨ ꯍꯥꯡꯀꯣꯛ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯦ ꯃꯈꯣꯜꯗꯨ ꯅꯠꯇꯦ ꯑꯁꯣꯡꯕ ꯅꯥꯄꯤ ꯃꯔꯛꯇꯨꯗ ꯀꯔꯤꯒꯨꯝꯕ ꯂꯤꯟ ꯇꯤꯟ ꯀꯥꯡ ꯆꯠꯄ ꯃꯥꯟꯕ ꯃꯈꯣꯜꯁꯤꯡꯁꯨ ꯇꯥꯕ ꯍꯧꯔꯛꯂꯦ
ꯏꯇꯥꯎ ꯂꯣꯏꯗ꯭ꯔꯤꯕꯣ ꯏꯇꯥꯎ ꯂꯣꯏꯁꯤꯜꯂꯛꯑꯣ ꯑꯩꯗꯤ ꯂꯣꯏꯔꯦ ꯏꯇꯥꯎ ꯏꯇꯥꯎ ꯃꯥꯏꯃꯨ ꯑꯁ ꯏꯇꯥꯎ ꯇꯣꯝꯕ ꯏꯁꯥꯁꯦ ꯁꯥꯕꯨꯡ ꯁꯥꯕꯨꯡ ꯂꯥꯎꯕ ꯍꯧꯔꯛꯂꯦ ꯑꯁꯣꯡꯕ ꯃꯔꯛꯁꯤꯗ ꯖꯤꯔꯤ ꯖꯤꯔꯤ ꯆꯠꯄ ꯃꯥꯟꯕꯒꯤ ꯃꯈꯣꯜꯁꯦ ꯃꯅꯥꯛ ꯁ꯭ꯋꯥꯏꯗ ꯅꯨꯃꯤꯗꯥꯡꯗ ꯆꯥꯛꯇꯥꯕ ꯂꯤꯟꯒꯨꯝꯕ ꯂꯩꯔꯝꯗꯧ ꯃꯥꯟꯕ ꯑꯃ ꯏꯁꯥꯗ ꯏꯊꯤꯜ ꯑꯃ ꯐꯥꯎꯏ ꯏꯇꯥꯎ ꯂꯤꯟ ꯍꯥꯏꯅꯨ ꯐꯠꯇꯦ ꯅꯨꯃꯤꯗꯥꯡꯁꯤꯗ ꯅꯥꯄꯤ ꯍꯥꯏꯌꯣ ꯍꯣꯏ ꯅꯥꯄꯤ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯑꯁꯨꯝꯅꯅꯤꯗꯣ ꯃꯈꯣꯜ ꯑꯗꯨ ꯇꯥꯅ ꯇꯥꯅ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯈꯣꯡ ꯍꯥꯝꯕꯗꯣ ꯎꯆꯤꯟ ꯅꯥꯆꯤꯟ ꯂꯣꯏꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯃꯝꯕꯗꯨꯗ ꯃꯈꯣꯏꯅꯤꯒꯤ ꯈꯣꯂꯥ ꯂꯩꯕꯗꯣꯝꯗ ꯃꯐꯝ ꯑꯗꯨꯗ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯒꯨꯝ ꯃꯈꯣꯡꯗꯨ ꯒꯝ ꯒꯝ ꯊꯥꯡꯗꯨꯅ ꯂꯥꯛꯄ ꯇꯨꯡꯂꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯟꯅꯔꯛꯄ ꯃꯥꯟꯕꯒꯤ ꯃꯈꯣꯜ ꯁꯣꯔ ꯁꯣꯠ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯑꯦ ꯑꯅꯤꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯇꯣꯔꯆ ꯂꯥꯏꯠꯇꯣ ꯀꯥꯞꯂꯒ ꯌꯦꯡꯂꯛꯄ ꯆꯥꯎꯈ꯭ꯔꯕ ꯂꯥꯏꯔꯦꯟ ꯑꯃ ꯃꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡꯗꯨꯗ ꯏꯟꯅꯔꯦ ꯂꯥꯏꯔꯦꯟꯗꯨꯒꯤ ꯃꯃꯤꯠ ꯃꯄꯥ ꯆꯞ ꯆꯥꯅ ꯇꯣꯔꯆ ꯂꯥꯏꯠꯇꯣ ꯀꯥꯞꯂꯨꯕꯅꯦ ꯏꯁꯪ ꯁꯪꯅ ꯂꯥꯎꯇꯤꯛ ꯂꯥꯎꯅ ꯂꯥꯏꯔꯦꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯁꯪꯇꯣꯛꯇꯨꯅ ꯆꯥꯗ ꯈꯨꯌꯦꯡꯂꯛꯄ ꯑꯅꯤꯗꯣ ꯑꯃꯨꯛꯇꯪ ꯏꯃꯥ ꯍꯥꯏꯔꯝꯂꯒ ꯂꯥꯎꯗꯨꯅ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯃꯈꯣꯏꯒꯤ ꯈꯣꯜꯂꯥꯗꯣ ꯇꯝꯅ ꯆꯦꯜꯂꯛꯑꯦ ꯂꯥꯏꯔꯦꯟꯗꯨꯁꯨ ꯁꯣꯔꯣ ꯁꯣꯔꯣ ꯇꯨꯡꯂꯣꯝꯗ ꯑꯗꯨꯝ ꯏꯟꯅꯔꯦ ꯂꯥꯏꯔꯦꯟꯗꯨꯗꯤ ꯇꯥꯏꯕꯪ ꯃꯤ ꯂꯩꯕ ꯑꯃꯥꯡ ꯑꯁꯦꯡ ꯈꯥꯏꯗꯕ ꯈꯣꯂꯥ ꯂꯩꯕꯗꯣꯝꯗ ꯆꯪꯂꯛꯇ꯭ꯔꯦ ꯄꯦꯟꯗꯕ ꯅꯤꯡꯉꯝꯗꯕꯅ ꯃꯃꯥꯏꯗꯨ ꯂꯩꯔꯒ ꯁꯃꯥꯏ ꯂꯩꯗꯨꯅ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯆꯪꯈ꯭ꯔꯦ ꯑꯅꯤꯗꯣ ꯈꯣꯂꯥ ꯃꯅꯨꯡꯗꯨꯗ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯂꯩ ꯏꯇꯥꯎ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯏꯇꯥꯎ ꯂꯥꯏꯔꯦꯟꯅꯦ ꯏꯇꯥꯎ ꯂꯥꯏꯔꯦꯟꯗꯨꯅ ꯑꯩꯈꯣꯏꯅꯤꯒꯤ ꯇꯨꯡ ꯇꯝꯅ ꯇꯥꯟꯅꯔꯛꯏꯁꯤꯅ ꯀꯔꯤꯒꯤꯅꯣ ꯃꯆꯤꯟꯖꯥꯛ ꯑꯣꯏꯒꯦ ꯍꯥꯏꯗꯨꯅ ꯏꯟꯅꯔꯛꯄ ꯑꯣꯏꯔꯅꯤ ꯏꯇꯥꯎ ꯑꯩꯗꯤ ꯀꯤꯖꯔꯦ ꯑꯋꯣꯏꯕ ꯑꯩꯁꯨꯅꯤ ꯏꯇꯥꯎ ꯑꯗꯣ ꯏꯇꯥꯎ ꯅꯪꯒꯤ ꯅꯃꯥꯏ ꯅꯨꯃꯤꯠꯇꯣ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯃꯥꯏꯃꯣ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗꯣ ꯃꯔꯥꯡ ꯃꯔꯥꯡꯕꯗꯧꯅ ꯇꯧꯏ ꯍꯥ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯑꯁꯦꯡꯀꯤꯅꯤ ꯏꯇꯥꯎ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯏꯇꯥꯎ ꯀꯤꯔꯦꯗ ꯀꯔꯤꯅꯣꯅꯦ ꯑꯩꯕꯨ ꯃꯔꯥꯡ ꯃꯔꯥꯡꯉꯦ ꯍꯥꯏꯁꯤꯕꯣ ꯏꯇꯥꯎ ꯃꯥꯏꯃꯨ ꯅꯪꯁꯨ ꯅꯃꯥꯏ ꯅꯨꯃꯤꯠꯇꯣ ꯏꯄꯣꯝ ꯄꯣꯝꯕꯗꯧꯅ ꯇꯧꯏ ꯇꯣꯝꯕ ꯑꯃꯗꯤ ꯃꯥꯏꯃꯨ ꯃꯈꯣꯏ ꯑꯅꯤꯗꯣ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯅꯔꯒ ꯑꯀꯤꯕ ꯐꯥꯎꯔꯛꯏ ꯑꯃꯅ ꯑꯃꯒꯤ ꯑꯣꯏꯔꯤꯕ ꯁꯛꯇꯝ ꯍꯣꯡꯂꯛꯂꯤꯕ ꯐꯤꯕꯝꯁꯤꯡꯗꯨꯒꯤ ꯃꯇꯥꯡꯗꯨꯗ ꯈꯨꯠ ꯊꯤꯟꯗꯨꯅ ꯇꯥꯛꯅꯔꯤ ꯑꯀꯤꯕꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯛꯆꯥꯡꯒꯤ ꯀꯨꯌꯣꯝꯗ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯁꯥ ꯃꯎ ꯄꯨꯝꯅꯃꯛ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯂꯛꯏ ꯃꯁꯥ ꯄꯨꯝꯕꯅ ꯃꯔꯥꯡ ꯃꯔꯥꯡ ꯂꯥꯡꯉꯗꯅ ꯍꯥꯀꯠꯆꯕ ꯍꯣꯠꯄꯗ ꯃꯊꯧ ꯑꯃ ꯑꯣꯏꯅ ꯇꯧꯏ ꯃꯕꯨꯛꯁꯨ ꯇꯞꯅ ꯇꯞꯅ ꯑꯅꯤꯗꯣ ꯀꯪꯊꯣꯔꯛꯄꯗꯧꯅ ꯇꯧꯏ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃꯗ ꯑꯅꯤꯗꯣ ꯑꯍꯣꯡꯕ ꯅꯥꯏꯔꯛꯂꯦ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯅꯨꯃꯤꯗꯥꯡꯗꯨꯗ ꯀꯞꯄ ꯍꯧꯔꯛꯂꯦ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯇꯧꯔꯤꯁꯤꯕꯣ ꯏꯇꯥꯎ ꯀꯔꯤꯅꯣ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯇꯧꯔꯤꯁꯤꯕꯣ ꯏꯇꯥꯎ ꯑꯩꯁꯨꯅꯦ ꯏꯁꯥꯁꯦ ꯍꯥꯒꯠꯆꯕꯗꯁꯨ ꯌꯥꯗ꯭ꯔꯦ ꯏꯇꯥꯎ ꯀꯩꯅꯣꯝꯃ ꯇꯧꯔꯤ ꯏꯁꯥꯁꯦ ꯃꯈꯣꯏ ꯑꯅꯤꯅ ꯀꯞꯄꯗꯣ ꯈꯣꯂꯥ ꯇꯥꯏꯅꯅ ꯂꯩꯕ ꯈꯔ ꯂꯥꯞꯇꯛꯅ ꯁꯥꯕ ꯈꯝꯕꯇꯣꯟꯅ ꯃꯅꯥꯗꯨꯗ ꯇꯥꯔꯨꯔꯦ ꯈꯝꯕꯇꯣꯟ ꯇꯨꯝꯗꯨꯅ ꯂꯩꯕ ꯅꯣꯕꯣꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯑꯦ ꯇꯥꯅꯣꯕꯣ ꯊꯪꯅꯕꯗ ꯈꯣꯂꯥꯗ ꯃꯤ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯦ ꯊꯪꯅꯕ ꯈꯣꯂꯥꯗ ꯀꯞꯄ ꯃꯥꯟꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤꯕꯗꯣ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯕ ꯆꯪꯂꯛꯏ ꯅꯣꯕꯣ ꯑꯃꯗꯤ ꯈꯝꯕꯇꯣꯟ ꯈꯨꯠꯇ ꯂꯥꯇꯦꯟ ꯄꯥꯏ ꯃꯈꯣꯏꯒꯤ ꯈꯣꯂꯥꯒꯤ ꯊꯣꯡꯗꯣ ꯇꯞꯅ ꯍꯥꯡꯂꯒ ꯆꯪꯂꯛꯄ ꯈꯣꯂꯥ ꯃꯅꯨꯡꯗ ꯂꯩꯕꯥꯛ ꯃꯈꯥꯗ ꯑꯣꯟꯅ ꯊꯣꯏꯅ ꯇꯣꯝꯕ ꯑꯃꯗꯤ ꯃꯥꯏꯃꯨꯅ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯝꯕꯗꯨ ꯎꯔꯦ ꯑꯅꯤꯗꯣ ꯂꯤꯟꯗꯧꯅ ꯁꯤꯠ ꯁꯤꯠꯇꯨꯅ ꯆꯠꯄ ꯍꯧꯔꯛꯂꯦ ꯈꯝꯕꯇꯣꯟꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯉꯦ ꯂꯥꯏꯌꯣꯛ ꯇꯤꯡꯉꯣꯛꯄ ꯌꯥꯎꯔꯦ ꯂꯥꯏꯒꯤ ꯂꯥꯏꯔꯝꯗ ꯇꯤꯟꯒꯤ ꯇꯤꯜꯂꯝꯗ ꯑꯀꯥꯏꯕ ꯑꯃꯗꯤ ꯂꯩꯔꯦ ꯑꯗꯨꯅ ꯑꯅꯤꯁꯤꯅ ꯃꯕꯨꯡꯅ ꯃꯊꯥꯅ ꯃꯊꯣꯡ ꯈꯪꯗꯅ ꯆꯠꯂꯦ ꯑꯅꯤꯗꯣ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯇꯥꯈꯤꯗ꯭ꯔꯦ ꯁꯥꯖꯠ ꯂꯤꯆꯠ ꯄꯨꯡꯍꯣꯡ ꯍꯦꯛ ꯍꯣꯡꯈ꯭ꯔꯦ ꯄꯨꯡꯑꯣꯟ ꯑꯣꯟꯈ꯭ꯔꯦ ꯈꯝꯕꯇꯣꯟ ꯑꯃꯗꯤ ꯅꯣꯕꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ ꯈꯝꯕꯇꯣꯟ ꯅꯪꯅ ꯈꯪꯖ ꯍꯩꯖꯕ ꯇꯧꯔꯒ ꯑꯝꯇ ꯐꯍꯜꯂꯨꯁꯦ ꯃꯥꯏꯃꯨꯒ ꯇꯣꯝꯕꯒꯁꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯁꯦ ꯅꯌꯥꯝꯕ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯅꯦ ꯇꯥꯅꯣꯕꯣ ꯑꯩ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯑꯝꯇ ꯍꯟꯅ ꯌꯦꯡꯈꯤꯒꯦ ꯑꯗꯨꯒ ꯀꯩꯗꯧꯔꯒ ꯐꯅꯤ ꯍꯥꯏꯕꯗꯣ ꯂꯝꯕꯤꯗꯣ ꯌꯥꯆꯔꯒꯦ ꯈꯔ ꯊꯨꯅ ꯇꯧꯔꯣ ꯏꯕꯨꯡꯉꯣ ꯁꯝꯖꯤꯟꯕ ꯌꯥꯕ ꯃꯈꯩ ꯁꯝꯖꯤꯜꯂꯣ ꯅꯪꯅ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯒꯁꯨ ꯁꯦꯡꯅ ꯍꯥꯏꯔꯣ ꯃꯊꯛ ꯊꯣꯡꯕꯁꯤꯡꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯕ ꯐꯤꯕꯝꯁꯤꯡꯁꯦ ꯈꯪꯍꯜꯂꯁꯤ ꯍꯣꯏ ꯇꯥꯅꯣꯕꯣ ꯅꯅꯥꯎ ꯂꯥꯏꯕꯛ ꯑꯃꯨꯛꯇ ꯌꯦꯡꯖꯈꯤꯒꯦ
ꯑꯁꯤ ꯍꯥꯏꯔꯒ ꯈꯝꯕꯗꯣꯟ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯃꯃꯤꯠ ꯑꯅꯤꯗꯣ ꯆꯦꯖꯦꯠ ꯎꯏꯁꯤꯟꯗꯨꯅ ꯃꯃꯥꯏꯗꯣ ꯅꯣꯡꯄꯣꯛ ꯑꯣꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯈꯝꯕꯗꯣꯟ ꯃꯃꯤꯠ ꯑꯅꯤꯗꯣ ꯆꯦꯖꯦꯠ ꯑꯗꯨꯝ ꯍꯦꯛ ꯎꯏꯁꯤꯟꯕꯒ ꯃꯅꯥꯗ ꯑꯃꯥꯏꯕꯤꯒꯤ ꯁꯔꯤꯛ ꯆꯨꯝꯖꯥꯎ ꯃꯈꯣꯜ ꯇꯥꯔꯛꯑꯦ꯫ ꯃꯃꯤꯠꯇ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯂꯣꯏꯕꯤ ꯆꯤꯡꯗꯒꯤ ꯍꯧꯔꯛꯄꯤ ꯁꯅꯥ ꯂꯣꯛꯆꯥꯎ ꯇꯨꯔꯦꯜ ꯃꯃꯤꯠꯇ ꯎꯔꯦ꯫ ꯇꯨꯔꯦꯜ ꯑꯗꯨꯗꯒꯤ ꯍꯥꯎ ꯐꯅꯦꯛ ꯁꯦꯠꯄꯤ ꯅꯥꯗꯅ ꯆꯣꯝꯂꯥ ꯉꯛꯇꯅ ꯂꯤꯟ ꯍꯥꯎꯁꯝ ꯑꯃ ꯌꯥꯜꯂꯒ ꯇꯨꯔꯦꯜꯒꯤ ꯂꯥꯏꯖꯤ ꯏꯔꯣꯜꯅꯨꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯑꯦ꯫ ꯁꯅꯥ ꯂꯣꯛꯆꯥꯎ ꯇꯨꯔꯦꯜꯒꯤ ꯂꯥꯏꯔꯦꯝꯕꯤ ꯏꯔꯩꯃ ꯏꯃꯥꯒꯤ ꯂꯥꯡꯒꯣꯟ ꯑꯣꯏꯔꯤꯕꯤ ꯇꯨꯔꯦꯜꯗꯨꯒꯤ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯈꯝꯕꯇꯣꯟꯕꯨ ꯌꯦꯡꯅ ꯍꯥꯏꯔꯛꯑꯦ꯫ ꯅꯕꯨꯔꯦꯜꯗꯅ ꯈꯣꯌꯨꯝ ꯁꯤꯗꯕꯤ ꯅꯃꯥꯗꯅ ꯂꯩꯃꯔꯦꯜ ꯁꯤꯗꯕꯤꯒꯤ ꯂꯥꯡꯒꯣꯟꯃꯠꯇ ꯑꯣꯏꯔꯤꯕꯤ ꯅꯕꯦꯝꯃ ꯅꯃꯥ ꯑꯩꯅ ꯆꯤꯡꯉꯨ ꯀꯣꯂꯣꯏ ꯏꯄꯥꯎ ꯂꯥꯎꯔꯨꯝꯂꯒꯦ ꯇꯥꯏꯕꯪꯗꯅ ꯀꯣꯂꯣꯏ ꯃꯄꯥꯎ ꯁꯥꯅ ꯌꯦꯜꯂꯝꯃꯒꯦ ꯅꯕꯦꯝꯃ ꯅꯃꯥ ꯑꯩꯅ ꯈꯨꯕꯥꯛ ꯂꯥꯏꯈꯟ ꯊꯥꯅ ꯈꯨꯅꯤꯡ ꯂꯩꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯏꯄꯥꯔꯤ ꯃꯗꯣ ꯃꯥꯟꯕ ꯇꯥꯏꯕꯪ ꯅꯈꯣꯏꯅꯗꯤ ꯉꯝꯂꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯆꯤꯡꯉꯨ ꯑꯩꯒꯤ ꯇꯤꯡꯈꯣꯡ ꯂꯥꯏꯈꯣꯡꯁꯨ ꯊꯤꯗ ꯇꯤꯜꯂꯝ ꯂꯥꯏꯔꯝꯁꯨ ꯊꯤꯗ ꯇꯨꯔꯦꯜꯁꯤꯅ ꯂꯩꯕ ꯏꯁꯥꯏꯀꯣꯜꯁꯤꯗ ꯇꯥꯏꯕꯪ ꯅꯈꯣꯏꯅ ꯍꯦ ꯇꯣꯡꯗꯨꯅ ꯁꯦꯝꯒꯠ ꯁꯥꯒꯠꯂꯤꯕꯁꯦ ꯅꯃꯥ ꯑꯩꯅ ꯄꯌꯥꯖꯗꯦ ꯑꯁꯤꯅꯁꯨ ꯃꯗꯣꯝꯅꯦꯗꯣ ꯏꯄꯥꯔꯤ ꯇꯥꯏꯕꯪ ꯌꯦꯠꯀꯤ ꯂꯝꯗꯥꯡ ꯑꯣꯏꯕ ꯏꯄꯥꯔꯤ ꯀꯌꯥ ꯂꯣꯏꯗꯥꯝ ꯊꯥꯕꯨꯡ ꯈꯔꯅꯤꯒꯤ ꯃꯅꯨꯡꯗ ꯃꯐꯝꯁꯤꯗ ꯑꯃꯪ ꯌꯥꯏꯊꯣꯡ ꯀꯨꯝꯒꯗꯧꯔꯤ ꯑꯁꯤꯅꯁꯨ ꯃꯗꯣꯝꯗꯦ ꯄꯥꯔꯤ ꯌꯦꯠꯀꯤ ꯂꯝꯗꯥꯡ ꯑꯣꯏꯕ ꯑꯅꯤꯁꯤꯅ ꯈꯨꯃꯟꯒꯤ ꯃꯇꯝꯁꯤꯗ ꯇꯥꯎꯔꯦꯡ ꯇꯧꯔꯥꯡꯊꯛꯇ ꯑꯣꯟ ꯇꯥꯏꯕꯪ ꯁꯥꯖꯠ ꯋꯥꯡꯕ ꯂꯥꯟꯅ ꯁꯥꯊꯦꯛ ꯇꯨꯇꯨꯞ ꯇꯝꯂꯤꯕꯁꯦ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦꯗꯣ ꯆꯤꯟꯖꯥꯛꯃꯛꯇ ꯀꯥꯝꯂꯦꯗꯣ ꯆꯥꯍꯩꯗꯕ ꯆꯤꯟꯖꯥꯛ ꯆꯥꯔꯨꯔꯦ ꯂꯥꯏꯑꯣꯏꯔꯕ ꯇꯨꯕꯤ ꯂꯥꯏꯔꯦꯟ ꯑꯃꯒꯤ ꯀꯣꯝ ꯑꯃꯒꯤ ꯃꯌꯥꯗ ꯀꯣꯛꯂꯝꯕ ꯃꯔꯨꯝꯒ ꯂꯥꯏꯖꯤ ꯏꯔꯣꯜꯅꯨꯡꯗ ꯁꯥꯟꯅꯗꯨꯅ ꯂꯩꯕ ꯂꯥꯏꯔꯦꯟ ꯃꯆꯥ ꯈꯔꯕꯨ ꯂꯦꯝꯂꯩ ꯉꯥꯅꯦ ꯈꯟꯗꯨꯅ ꯑꯅꯤꯁꯤꯅ ꯃꯕꯨꯛꯅꯤꯡ ꯋꯥꯔꯛꯄ ꯉꯝꯗ ꯍꯦ ꯇꯣꯡꯗꯨꯅ ꯆꯤꯟꯖꯥꯛ ꯀꯥꯝꯃꯤ ꯃꯇꯤꯛ ꯂꯥꯎꯏ ꯃꯇꯤꯛ ꯂꯥꯏꯔꯦꯟ ꯃꯆꯥ ꯆꯥꯔꯨꯕꯅ ꯃꯗꯨꯒꯤ ꯆꯩꯄꯤ ꯆꯩꯊꯦꯡ ꯐꯪꯕꯅꯤꯀꯣ ꯏꯄꯥꯔꯤ꯫ ꯈꯝꯕꯇꯣꯟ ꯃꯃꯤꯠ ꯑꯅꯤꯗꯨ ꯎꯏꯁꯤꯟꯅ ꯁꯅꯥ ꯂꯣꯛꯆꯥꯎ ꯇꯨꯔꯦꯜ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯃꯋꯥ ꯍꯩ ꯇꯥꯅ ꯇꯥꯅ ꯃꯥꯁꯨ ꯍꯪꯂꯛꯏ꯫ ꯏꯃꯥ ꯑꯗꯨꯗꯤ ꯀꯔꯤ ꯀꯝꯗꯧꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯋꯥꯕꯁꯦ ꯀꯝꯗꯧꯅ ꯀꯣꯛꯀꯅꯤ? ꯃꯇꯝꯗꯨꯗ ꯏꯃꯥ ꯃꯥꯅ ꯍꯥꯏꯔꯛꯏ꯫ ꯂꯩꯕꯥꯛꯅ ꯂꯥꯏꯔꯦꯟ ꯁꯥꯔꯒ ꯊꯥꯗꯣꯛꯎ ꯆꯦꯡ ꯍꯩ ꯂꯩ ꯌꯥꯎꯔꯒ ꯃꯈꯣꯏꯅ ꯈꯪꯗꯗꯨꯅ ꯂꯪꯖꯈꯤꯕꯗꯣ ꯀꯣꯛꯄꯤꯅꯕ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯃꯝ ꯉꯥꯟꯁꯤꯟꯅꯔꯝꯗꯥꯏ ꯇꯨꯔꯦꯜ ꯑꯩꯒꯤ ꯇꯨꯊꯨꯞ ꯅꯣꯡꯄꯣꯛ ꯍꯥꯔꯝ ꯄꯥꯡꯕ ꯃꯥꯏꯀꯩꯗ ꯑꯣꯜꯂꯒ ꯆꯤꯡꯉꯨ ꯆꯥꯛꯇꯥꯛ ꯇꯝꯊꯣꯛꯎ ꯃꯇꯝꯗꯨꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯣꯛꯀꯅꯤ꯫ ꯈꯝꯕꯇꯣꯟ ꯍꯣꯠꯅꯕ ꯀꯜꯂꯦ ꯆꯤꯡꯉꯨ ꯂꯥꯏꯗꯒꯤ ꯃꯇꯦꯡ ꯅꯤꯕ ꯍꯩ ꯂꯥꯏꯅ ꯆꯥꯜꯂꯦ ꯂꯥꯏꯔꯔꯕꯁꯨ ꯑꯊꯣꯏꯕ ꯇꯥꯡꯕꯅꯤ ꯆꯤꯡꯉꯨ ꯂꯥꯏꯅ ꯃꯥꯕꯨ ꯃꯇꯦꯛ ꯃꯌꯥꯗ ꯋꯥꯍꯜꯂꯕꯁꯨ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯗꯨꯃꯛ ꯃꯆꯤ ꯂꯦꯡꯗꯅ ꯃꯥꯒꯤꯗꯃꯛ ꯑꯗꯨꯃꯛ ꯂꯩ ꯍꯥꯏꯕꯁꯦ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯅ ꯇꯥꯛꯂꯦ꯫ ꯈꯝꯕꯇꯣꯟꯅ ꯃꯈꯥ ꯇꯥꯅ ꯍꯥ ꯄꯂꯦꯝ ꯏꯃꯥ ꯏꯕꯦꯝꯃ ꯈꯣꯏꯃꯣꯝ ꯂꯥꯏꯔꯦꯝꯃ ꯅꯄꯥꯔꯤ ꯁꯦꯠꯅ ꯈꯥꯏꯅꯍꯟꯕꯤꯒꯅꯨ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯇꯥꯍꯟꯕꯤꯒꯅꯨ ꯁꯅꯥ ꯂꯣꯛꯆꯥꯎ ꯇꯨꯔꯦꯜꯁꯤꯗ ꯅꯄꯥꯔꯤ ꯑꯩꯈꯣꯏꯗꯤ ꯑꯄꯪꯕꯅꯦ ꯍꯤꯡꯗꯕ ꯌꯥꯗꯕꯅꯤꯅ ꯇꯥꯏꯕꯪ ꯁꯤꯟꯁꯨꯕ ꯁꯤꯜꯂꯝ ꯄꯥꯡꯕ ꯂꯥꯛꯄꯅꯦ ꯑꯋꯥ ꯑꯅꯥ ꯇꯥꯍꯟꯕꯤꯒꯅꯨ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯕꯤꯒꯅꯨ ꯅꯄꯥꯔꯤ ꯅꯃꯣꯝ ꯑꯩꯈꯣꯏꯕꯨ ꯅꯕꯨꯛ ꯊꯣꯛꯈꯤ ꯇꯥꯏꯕꯪ ꯑꯄꯪꯕꯅꯤ ꯈꯟꯅ ꯅꯨꯡꯁꯤꯕꯤꯌꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛ ꯃꯃꯤꯠ ꯑꯅꯤꯗꯣ ꯎꯏꯁꯤꯟꯅ ꯃꯤꯠꯂꯨ ꯑꯅꯤꯗ ꯇꯔꯪ ꯂꯥꯏꯖ ꯏꯍꯧꯔꯛꯑꯦ꯫ ꯑꯗꯨꯕꯨ ꯈꯝꯕꯇꯣꯟꯅ ꯍꯥꯏꯔꯤꯕꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯤ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯏꯃꯥ ꯃꯥꯗꯤ ꯃꯃꯤꯠꯇ ꯎꯍꯜꯂꯝꯃꯒ ꯁꯃꯥꯏ ꯂꯩꯗꯨꯅ ꯍꯧꯖꯤꯛꯇꯤ ꯆꯠꯈ꯭ꯔꯦ꯫ ꯈꯝꯕꯇꯣꯟꯁꯨ ꯎꯏꯁꯤꯜꯂꯝꯕ ꯃꯃꯤꯠ ꯑꯅꯤꯗꯣ ꯇꯞꯅ ꯄꯥꯡꯊꯣꯔꯛꯑꯦ ꯅꯣꯕꯣ ꯏꯄꯥ ꯄꯥꯈꯠꯅ꯫ ꯈꯝꯕꯇꯣꯟ ꯀꯔꯤ ꯐꯥꯎꯏ ꯅꯁꯥꯗ? ꯈꯝꯕꯇꯣꯟ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯇꯥꯅꯣꯕꯣ ꯐꯒꯅꯤ ꯃꯈꯣꯏ ꯑꯅꯤꯁꯦ ꯀꯃꯥꯏꯅ ꯐꯗꯣꯏꯅꯣ? ꯑꯅꯤꯁꯤꯅ ꯂꯥꯏꯔꯦꯟ ꯃꯆꯥ ꯑꯃꯗꯤ ꯃꯔꯨꯝ ꯆꯥꯔꯨꯔꯦ ꯑꯗꯨꯅꯅꯤ ꯑꯅꯤꯁꯦ ꯂꯤꯟꯗꯧꯅ ꯃꯊꯦꯛ ꯅꯥꯏꯔꯤꯕ꯫ ꯑꯁ ꯂꯥꯎꯃꯜꯂꯤꯍꯦ ꯑꯣꯈꯥꯛ ꯊꯤꯕꯣꯡꯁꯦ ꯃꯈꯣꯏ ꯑꯅꯤꯁꯤꯗꯤ ꯁꯛꯇꯥꯁꯤꯡꯁꯤꯗꯤ꯫ ꯌꯥꯔꯦ ꯇꯥꯅꯣꯕꯣ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯗ ꯑꯣꯟꯁꯤꯜꯂꯒ ꯁꯥꯎꯒꯗꯕ ꯅꯠꯇꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯋꯥ ꯑꯅꯥꯁꯦ ꯀꯣꯛꯅꯕ ꯍꯧꯖꯤꯛꯃꯛ ꯃꯊꯧ ꯃꯉꯝ ꯑꯃ ꯄꯥꯡꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯦ꯫ ꯇꯥꯅꯣꯕꯣ ꯅꯪ ꯃꯈꯣꯏ ꯑꯅꯤꯁꯦ ꯁꯦꯟꯅꯔꯝꯃꯨ ꯅꯊꯟꯇ ꯁꯦꯟꯅꯕ ꯅꯨꯡꯉꯥꯏꯇ꯭ꯔꯒ ꯑꯩ ꯇꯥ ꯑꯖꯠ ꯀꯧꯔꯨꯒꯦ ꯇꯨꯝꯕ ꯍꯧꯗꯣꯛꯂꯝꯒꯦ ꯋꯥꯔꯁꯨ ꯋꯥꯅ ꯑꯅꯤꯁꯦ ꯑꯣꯟꯅ ꯊꯣꯏꯅ ꯈꯥꯡꯂꯁꯅꯨ꯫ ꯅꯣꯕꯣ ꯈꯝꯕꯇꯣꯟꯒꯤ ꯋꯥꯗꯨꯗ ꯇꯥꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯋꯦ꯫ ꯈꯝꯕꯇꯣꯟ ꯑꯖꯤꯠꯄꯨ ꯇꯨꯝꯕ ꯍꯧꯗꯣꯛꯂꯨꯔꯦ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯗꯣ ꯇꯣꯝꯕ ꯑꯃꯗꯤ ꯃꯥꯏꯃꯨꯕꯨ ꯁꯪꯋꯥꯏꯗꯨꯅ ꯁꯤꯟꯅꯔꯝꯃꯤ꯫ ꯑꯖꯤꯠꯇꯤ ꯑꯅꯤꯗꯨꯅ ꯇꯧꯔꯤꯕꯗꯣ ꯃꯃꯥ ꯄꯣꯛꯉꯩꯗꯒꯤ ꯑꯃꯨꯛꯇꯁꯨ ꯎꯗ꯭ꯔꯤꯕ ꯀꯧꯕꯅꯤꯅ
पाखत्पा फावे थिबोंग लाउबसे फत्ति फत्तबा जाने वाखलदा अकीब मरक अदुदा मसादा फावे नोबो अमदी अजित्ता चेक्सिन्ना संगवाइना सिन्नरमलगा खमतो लातेल अमा पाय कोक्सित अमा फियान अमा फिजोलोय माइबा अमगी सकलोंदा थौ पांगनबा इमा माना हाइरमबगी मतुंगिना खमतोंदु चेंगलै हई थीरे नुमिदांगदुदा खुबाक अहुमला खुदुना नियम कायदनबा पुंजाना याद्रसु नुमिदांगी मतमदुदा हई लैसिंगदो खुबाक अहुमला खुदुना हौदोकलबा मतुंग हेक्लम्मे अदुगा मथंता लातेंदुगा सना लोकचाउ तुरेलगी इचेल नोंपोक थांबा माइके इदोमदा तुरेल लारेंबी इमागी लेफाउ तुंगिना अनीदुगी कोक्तोक चामथोकनबा पोलमसिंगदो थादोकनबा लाए मसादो थोइना अकीबा फाउदे कीबुदी कीरिबने अहिंग ममै ओइरपा मतमदुदा मथंता मफमदु ताना लाक्लिबदो अदुबु अकीबा पुम थादोक्तुना तौदबा यादबा मथौनि खन मा सिनपांगबा लाए मखोइगी थबक सुमिन्नरिबा ममानबसिंगदुगी याबी थवाइतदी कनगे खन नोंग मरक अदुदा लमदुबु कोलिबा लाइनिंग थौ लाइरबिसिंगदो पुनिंगदा चिंगसिलगा यांगदौ लंबीदुदा लाए तौगदोरिबा सिन्था सिंगसिनगा मरोल अमा मी अनि सुबसु यादा मदोम लाए मा वारिसिगी तरा निपाल सुबा तांकक मतांग असिदा लोइसिनजरे मयामना वारिसि ताबिरगा अदोमगी मोत अदु कमेंट थंबिरम अमदी चैनल असिबु नुक्सिबिदुना लाइक अमदी सब्सक्राइब तौबु काउबिगनो लोइसिलकपदा मयामु इकोकनोना अमुकाना खुरुमजरी।